ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯖꯤꯁꯨꯅ ꯎꯍꯟꯕꯤꯔꯦ ꯍꯥꯏꯕ ꯍꯤꯔꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯖꯤꯁꯨꯅ ꯃꯁꯥꯕꯨ ꯃꯒꯗꯂꯤꯅꯤ ꯃꯔꯤꯌꯥꯝꯗ, ꯊꯥꯖꯒꯟꯗꯕ ꯊꯣꯃꯥꯗ ꯑꯃꯗꯤ ꯖꯦꯔꯨꯁꯂꯦꯝꯗꯒꯤ ꯑꯦꯃꯥꯎ ꯇꯝꯅ ꯆꯠꯄ ꯁꯦꯕꯣꯛ ꯑꯅꯤꯗ ꯎꯍꯟꯕꯤꯕꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯈ꯭ꯔꯦ꯫ ꯖꯤꯁꯨꯅ ꯃꯁꯥꯕꯨ ꯃꯤꯁꯤꯡꯗ ꯎꯍꯟꯕꯤꯕꯒꯤ ꯃꯔꯝ ꯃꯉꯥꯈꯛꯁꯨ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯖꯤꯁꯨꯅ ꯃꯁꯥꯕꯨ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯁꯦꯕꯣꯛꯁꯤꯡꯗ ꯎꯍꯟꯕꯤꯕꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ꯫ ꯌꯣꯍꯥꯟꯅ ꯂꯦꯡꯕ ꯐꯕꯨ ꯋꯥꯄꯥꯎ ꯄꯟꯗꯨꯞ 12 ꯄꯗ 1-13 ꯇꯥꯃꯤꯟꯅꯁꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯃꯁꯥ ꯃꯊꯟꯇꯕꯨ ꯁꯦꯕꯣꯛꯁꯤꯡꯗ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯑꯃꯨꯛ ꯎꯍꯜꯂꯦ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯃꯇꯧ ꯑꯁꯨꯝꯅ ꯎꯍꯜꯂꯦ: ꯁꯤꯃꯣꯟ ꯄꯤꯇꯔ, ꯗꯤꯗꯨꯃꯥ ꯀꯧꯕ ꯊꯣꯃꯥ, ꯒꯂꯤꯜꯒꯤ ꯀꯅꯥꯗꯒꯤ ꯅꯊꯥꯅꯤꯌꯦꯜ, ꯁꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯣꯛ ꯑꯇꯩ ꯑꯅꯤ ꯃꯈꯣꯏ ꯑꯁꯤ ꯇꯤꯟꯅꯔꯝꯃꯤ꯫ ꯁꯤꯃꯣꯟ ꯄꯤꯇꯔꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯑꯩ ꯉꯥ ꯊꯤꯕ ꯆꯠꯀꯦ"꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ"꯫ ꯃꯈꯣꯏꯅ ꯆꯠꯈꯤꯗꯨꯅ ꯍꯤꯗ ꯇꯣꯡꯂꯦ, ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯤꯁꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯖꯤꯁꯨꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ"? ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯈꯨꯝꯂꯦ, "ꯂꯩꯖꯗꯦ"꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯏꯟ ꯑꯗꯨ ꯍꯤꯒꯤ ꯌꯦꯠꯊꯪꯕ ꯅꯥꯀꯟꯗ ꯍꯨꯟꯖꯤꯜꯂꯨ, ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯪꯒꯅꯤ"꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯨꯟꯖꯤꯜꯂꯦ, ꯑꯗꯨꯒ ꯉꯥ ꯌꯥꯝꯃꯟꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯅ ꯅꯨꯡꯁꯤꯕ ꯁꯦꯕꯣꯛ ꯑꯗꯨꯅ ꯄꯤꯇꯔꯗ ꯍꯥꯏ, "ꯃꯁꯤ ꯄ꯭ꯔꯚꯨꯅꯤ"꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯃꯣꯟ ꯄꯤꯇꯔꯅ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗ ꯃꯁꯥꯗ ꯐꯨꯔꯤꯠ ꯌꯦꯠꯁꯤꯜꯂꯒ ꯏꯁꯤꯡꯗ ꯆꯣꯡꯊꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯇꯩ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯉꯥꯅ ꯊꯟꯕ ꯏꯟ ꯑꯗꯨ ꯆꯤꯡꯗꯨꯅ ꯍꯤ ꯃꯆꯥꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯀꯪꯐꯥꯟꯗꯒꯤ ꯀꯌꯥ ꯊꯥꯞꯂꯝꯗꯦ, ꯐꯨꯗꯨꯞ 200ꯔꯣꯝꯇꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅ ꯀꯪꯐꯥꯟꯗ ꯀꯥꯈꯠꯂꯕꯗ ꯃꯗꯨꯗ ꯃꯩꯇꯥꯟꯒꯤ ꯃꯩ ꯑꯃꯁꯨꯡ ꯃꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥ ꯊꯝꯕ ꯑꯗꯨꯒ ꯇꯟꯗꯨꯝ ꯎꯔꯦ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯈꯤꯕ ꯉꯥ ꯑꯗꯨꯗꯒꯤ ꯈꯔ ꯄꯨꯔꯛꯎ"꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯃꯣꯟ ꯄꯤꯇꯔꯅ ꯍꯤꯗ ꯇꯣꯡꯈꯠꯈꯤꯗꯨꯅ ꯉꯥ ꯑꯆꯧꯕ 168 ꯊꯜꯂꯕ ꯏꯟ ꯑꯗꯨ ꯀꯪꯐꯥꯟꯗ ꯆꯤꯡꯈꯠꯂꯦ, ꯑꯗꯨꯒ ꯉꯥ ꯑꯁꯨꯛ ꯌꯥꯝꯂꯕꯁꯨ ꯏꯟ ꯑꯗꯨ ꯁꯦꯒꯥꯏꯗꯦ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯂꯥꯛꯑꯣ, ꯆꯥꯔꯔꯣ"꯫ ꯃꯁꯤ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯁꯦꯕꯣꯛꯁꯤꯡ ꯀꯅꯥ ꯑꯃꯠꯇꯅ "ꯅꯍꯥꯛ ꯀꯅꯥꯅꯣ" ꯍꯥꯏꯅ ꯏꯕꯨꯡꯉꯣꯗ ꯏꯆꯪ ꯊꯧꯅ ꯍꯪꯗꯦ꯫ ꯖꯤꯁꯨꯅ ꯂꯦꯡꯂꯛꯇꯨꯅ ꯇꯟꯗꯨꯝ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯏꯗ ꯄꯤ, ꯑꯗꯨꯒꯨꯝꯗꯨꯅ ꯉꯥ ꯑꯗꯨꯁꯨ ꯄꯤ꯫ ꯖꯤꯁꯨꯅ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄꯒꯤ ꯃꯇꯨꯡꯗ ꯁꯦꯕꯣꯛꯁꯤꯡꯗ ꯎꯍꯟꯕ ꯍꯧꯖꯤꯛ ꯑꯁꯤꯅ 3ꯂꯛ ꯁꯨꯕꯅꯤ꯫ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯖꯤꯁꯨꯅ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯎꯍꯟꯕꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯣꯍꯥꯟꯅ ꯂꯦꯡꯕ ꯑꯐꯕ ꯋꯥꯄꯥꯎ ꯈꯛꯇꯗ ꯌꯥꯎꯏ, ꯑꯇꯩ ꯑꯐꯕ ꯋꯥꯄꯥꯎ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯥꯡ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯎꯍꯟꯕꯤꯕ ꯑꯁꯤ ꯖꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯎꯍꯟꯕꯤꯕꯅꯤ ꯍꯥꯏꯅ ꯌꯣꯍꯥꯟꯅ ꯏꯔꯝꯃꯤ, ꯄꯗ 14ꯗ꯫ ꯖꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯇꯣꯏꯅ ꯎꯍꯟꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯕꯗꯤ ꯀꯜꯚꯥꯔꯤ ꯆꯤꯡꯗ ꯃꯥꯕꯨ ꯄꯥꯡ ꯇꯤꯡꯕꯤꯈꯤꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯁꯥꯕꯨ ꯎꯍꯟꯕꯤꯔꯝꯕ ꯌꯥꯕꯅꯤ꯫ "ꯅꯈꯣꯏꯅ ꯑꯩꯕꯨ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯈꯤꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ, ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯒꯠꯂꯦ" ꯍꯥꯏꯅ ꯂꯥꯎꯔꯝꯕ ꯌꯥꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯕꯤꯈꯤꯕ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯎꯍꯟꯕꯤꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯄꯤꯂꯥꯠꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯎꯍꯟꯕꯤꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯒ
माबु क्रॉसता हाटलू हाइना लाउखिबा मीसिंग अदुदसु उहनबिबा जाबनी अदुबु जिसुना मखोयदा उहनबिखिदे मदु महाकी अपाम्बा नत्ते मदुगी महुत्ता महाकना मसाबु सेबोकसिंगदा हन्ना हन्ना उहनबिखि चही अहुम चुपना मागी तुंग इंजरकलबा सेबोकसिंग अदुदा हन्ना हन्ना उहनबिखि मागी थौगल तौजरिबा सेबोकसिंग अदुदनी जिसुना मसाबु उहनबिनिंगलिबासी मखोयबु थौगतपिदुना पांगल हापिदुना थौगलगिदमा थौरांग तौबिबासी जिसुना पामजबा अदुनी ngasiगी नुमित असिदा जिसुना मसाबु ताइबंग पानबगी अकन थौसिंगदा मतिक लेबसिंगदा माबु जाबिदबा मीसिंग अदुदा माबु थीना तौबिरिबा मीसिंग अदुदा मसाबु उहनबिगनी हायना खनबिगनु नंगना मागी तुंग इंजरिबा मी ओइरबदी जिसुना नंगोंदा मसाबु उहनबिगनी नंगना थमोय सेंगना मागी थौगल तौनिंगबा ओइरबदी हिंगतलबा जिसुना मसाबु नंगोंदा उहनबिगनी थवाइगी मितपांगदना जेंगसी नंगबु कनबिनबगिदमक थवाइना पोंथा ओइना पिबिखिबा जिसु अदु मागी जोतपी मखुल अदु तिंखंग लुहुब अदु नहागना सोयदना उगनी जिसुबु मयेक सेंगना उद्रिबा माबु सेंगना खंद्रिबा मीना मागी थौगल मपुंग फाना तौबा ngamde मरम अदुना इचिनिनाउसा जिसुगी थौगल तौरिबा इखोय खुदिंगमगना हिंगतलबा जिसुबु जेंगजरसी मानदी मसाबु उहनबिगे हायना ngaiduna leiri nahagna jisubu ninglibra तिबेरियागी समुद्रु हाइरिबसी गलील समुद्रुनी तसेंगनदी मसी पातनी अदुबु ममांगैदगी हौना समुद्रु हाइना सुम खंगनरखिबनी मसीगी ममिंग जामी अरिबो वारेमनबदा चिनेरेट की समुद्र सिंथारोन पंदु कुंथ्रा मरी पद ट्रामा थोइदा चिनेरोट की समुद्र जोसुआ ट्राइनि थोइगी ट्रा हुंदोय अदुगा अनोबो वारेमनबदा गेनेसरेट की पात लुक पंदु मंगा पद अमा हाइरिबा सिंगसी गलील समुद्रुगी तोंगान तोंगानबा ममिंग आक्तनी पाद सिगी नोंचुप थंगबा मपानदा टाइबेरिया कौबा ममिंग चटपा शहर अमा लई शहर असी हेरोद एंटिपासना लिंखतखिबनी रोम की निंगथौरेल टाइबेरिया की ममिंग लौदुना शहर असी ममिंग थोनखिबनी शहर असी की ममिंग लौदुना गलील पातपु टाइबेरिया की समुद्र हाइनसु खंगनखिबनी जोर्डन तुरेलना अवांगदगी खा तमना पाद असी फावरगा चेली हाइबदी पाद असिदा तारगा अमुक पाद असिदगी चेंथखी किलोमीटर 13 पाकपा किलोमीटर 12 सांगबा समुद्र इमायदगी मीटर 213 नेमबा सिंगना इकोय कोइसिनबा पातनी मालेमगी ख्वाइदगी नेमबा असेंगबा इसिंगी पातनी पात असिगी इसिंग जामदा लुई अमसुंग हावी nga marang kaina lei amasung masida leiba nga su jamna hawi mi kaya na pada sida nga pharaga mapukchak tali sebok trani thoigi manungda tarama thoidi galil dagini galil ki mapan dagidi jisubu jonthok pikhiba jihuda iskariot khaktani madi jihuda dagini jisuna pada sidagi magi ahanba sebok singbu kaubikhi पीटर अमसुंग मागी मनाव निपा अंद्रिया सेबेदी की मचा निपानी जाकोब अमसुंग जोहानबु कौबीखिबनी मखोयना पुनब थादोलमलगा यीशुगी तुंग इनखी पाद असिगी अकोयबदा लेबा शहर सिंगदगी यीशुना मागी थौगलसु हौखिबनी असिगुंलबा मफम असिदा माबु पांग तिंगबिखिबा मफम जेरूसलेमदगी लापना लागलगा हिंगलबा यीशुना मसाबु सेबोक सिंगदा उहनबिररे तिबेरिया की समुद्र मपानदी जिसुना मसाबु उहनबिबदा मतिक चाबा मफमनी मफम असिदगी जिसुना मागी अहानबा सेबोक सिंगबु कौबिखिबनी मखोयनसु मखोयगी ही थनमलगा अपोकपा मपा फावबा थादोलमलगा जिसुगी तुंग इनखिबनी जेरूसलेमदगी जामना लापो ओइरबसु गलीलदा जिसुना उहनबिबदा मतिक चाबा मफमनी
ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤ 12ꯅ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯈꯤ꯫ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯖꯈꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯨꯡꯗꯒꯤ ꯃꯤ ꯀꯌꯥꯅ ꯖꯤꯁꯨꯒꯤ ꯊꯧꯒꯜ ꯇꯧꯔꯤ? ꯅꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯇꯒꯤ ꯃꯤ ꯀꯌꯥꯅ ꯖꯤꯁꯨꯒꯤ ꯀꯧꯕꯤꯕ ꯇꯥꯗꯨꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯤ? ꯃꯤ ꯀꯌꯥꯅ ꯄꯥꯁꯇꯔ ꯑꯣꯏꯔꯤ? ꯃꯤ ꯀꯌꯥꯅ ꯏꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯔꯤ? ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯖꯤꯁꯨꯅ ꯎꯍꯟꯕꯤꯅꯤꯡꯕ ꯏꯃꯨꯡ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯖꯤꯁꯨꯅ ꯃꯁꯥꯕꯨ ꯎꯍꯟꯕꯤꯅꯤꯡꯕ ꯁꯤꯡꯂꯨꯞ ꯑꯣꯏꯔꯤꯕ꯭ꯔꯥ? ꯍꯤꯡꯒꯠꯂꯕ ꯖꯤꯁꯨꯕꯨ ꯅꯍꯥꯛꯅ ꯎꯔꯕ꯭ꯔꯥ? ꯖꯤꯁꯨꯅ ꯎꯍꯟꯕꯤꯕ ꯃꯇꯝꯗ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯁꯦꯕꯣꯛ 8 ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯄꯤꯇꯔ, ꯊꯣꯃꯥ, ꯅꯊꯥꯅꯥꯑꯦꯜ, ꯖꯥꯀꯣꯕ, ꯖꯣꯍꯥꯟ ꯑꯃꯗꯤ ꯑꯇꯩ ꯁꯦꯕꯣꯛ 2꯫ ꯑꯇꯩ 2 ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯤꯡ ꯄꯜꯂꯝꯗꯦ꯫ ꯃꯤꯡ ꯄꯜꯂꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯁꯤ ꯇꯤꯟꯅꯔꯝꯃꯤ ꯍꯥꯏꯅ ꯄꯗ 3ꯗ ꯎꯕ ꯐꯪꯏ꯫ ꯁꯦꯕꯣꯛ 8ꯅ ꯄꯨꯟꯅ ꯇꯤꯟꯅꯔꯤꯉꯩꯗꯅꯤ ꯖꯤꯁꯨꯅ ꯎꯍꯟꯕꯤꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯗ 2-3 ꯄꯨꯟꯅ ꯇꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩ ꯍꯥꯏꯕꯤꯕ ꯖꯤꯁꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯤꯡꯗ ꯇꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯂꯩꯅꯤꯡꯏ꯫ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡꯗ ꯇꯤꯟꯅꯕꯒꯤ ꯃꯔꯝꯅ, ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕꯒꯤ ꯃꯔꯝꯅ ꯇꯤꯕꯦꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯖꯤꯁꯨ ꯂꯥꯛꯂꯦ, ꯃꯈꯣꯏꯗ ꯎꯍꯟꯕꯤꯔꯔꯦ꯫ ꯈ꯭ꯔꯤꯁꯇꯥꯟ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡ ꯑꯁꯤ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯤꯕ꯭ꯔꯥ? ꯃꯇꯩ ꯃꯅꯥꯎ ꯄꯨꯛꯅꯤꯡ ꯇꯤꯟꯅꯔꯤꯕ꯭ꯔꯥ? ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯛꯅꯤꯡ ꯇꯤꯟꯅꯔꯤꯕ꯭ꯔꯥ? ꯃꯄꯥ ꯃꯆꯥ ꯄꯨꯛꯅꯤꯡ ꯇꯤꯟꯅꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯕ ꯁꯤꯡꯂꯨꯞ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯇꯤꯟꯅꯔꯤꯕ ꯑꯁꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗꯔꯥ? ꯁꯤꯡꯂꯨꯞ ꯇꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯐꯝ ꯄꯤꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯔꯁꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯤꯇꯔꯅ ꯑꯩ ꯉꯥ ꯐꯥꯕ ꯆꯠꯀꯦ ꯍꯥꯏꯔꯛꯏ꯫ ꯑꯇꯩ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯍꯦꯛꯇ ꯍꯥꯏ꯫ ꯃꯈꯣꯏ ꯂꯣꯏꯅ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ꯫ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯄꯥꯠ ꯑꯗꯨꯗ ꯑꯍꯤꯡ ꯆꯨꯞꯅ ꯏꯟ ꯍꯨꯜꯂꯕꯗꯁꯨ ꯉꯥ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ꯫ ꯑꯉꯛꯄꯅꯤ꯫ ꯑꯇꯩꯅ ꯑꯃꯠꯇ ꯐꯥꯗ꯭ꯔꯕꯁꯨ ꯄꯤꯇꯔ, ꯖꯥꯀꯣꯕ, ꯖꯣꯍꯥꯟ ꯈꯣꯏꯅꯗꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯥꯕ ꯌꯥꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯉꯥ ꯐꯥꯔꯒ ꯃꯄꯨꯛ ꯆꯥꯛ ꯇꯥꯜꯂꯝꯕ, ꯉꯥ ꯐꯥꯕ ꯌꯥꯝꯅ ꯍꯩꯕ ꯀꯥꯡꯕꯨꯅꯤ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯤꯁꯔꯃꯦꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯍꯣꯠꯅꯔꯕꯗꯁꯨ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ, ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯗꯤ ꯖꯤꯁꯨꯅ ꯇꯝꯕꯤꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ, ꯖꯤꯁꯨꯅ ꯁꯤꯟꯅꯕꯤꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯟꯐꯝ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯔꯤꯕ ꯃꯤꯄꯥꯟ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯀꯥꯎꯊꯣꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯤꯁꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯦꯞꯂꯔꯕꯗꯁꯨ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗꯨꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯜꯂꯝꯂꯒ ꯖꯤꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇ ꯃꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯖꯤꯁꯨꯒꯤ ꯊꯧꯒꯜ ꯇꯧꯔꯝꯂꯒ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯥꯟꯂꯥ? ꯊꯥꯖꯕꯗ ꯆꯦꯠꯅ ꯂꯦꯞꯄꯤꯌꯨ꯫ ꯖꯤꯁꯨꯅ ꯅꯪꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯒꯅꯤ꯫ ꯅꯍꯥꯛ ꯊꯧꯒꯜ ꯇꯧꯔꯤꯕ꯭ꯔꯥ? ꯊꯥꯖꯕ ꯖꯥꯅ ꯖꯤꯁꯨꯒꯤ ꯊꯧꯒꯜ ꯇꯧꯕꯤꯌꯨ꯫ ꯖꯤꯁꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ꯫ ꯅꯍꯥꯛ ꯈꯨꯗꯤ ꯊꯤꯔꯕ꯭ꯔꯥ? ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯖꯤꯁꯨꯒꯤ ꯅꯥꯛꯇ ꯆꯪꯕꯤꯌꯨ꯫ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯤꯡꯈꯠꯄꯤꯒꯅꯤ, ꯅꯪꯕꯨ ꯁꯧꯒꯠꯄꯤꯒꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯤꯁꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯖꯤꯁꯨꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯪꯂꯛꯏ, ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤ ꯆꯥꯅꯅꯕ ꯀꯔꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ? ꯃꯈꯣꯏꯅ ꯈꯨꯝꯂꯛꯏ, ꯂꯩꯖꯗꯦ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯕꯤ꯫ ꯑꯍꯤꯡ ꯆꯨꯞꯅ ꯏꯟ ꯍꯨꯟꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯖꯤꯁꯨꯅ ꯂꯣꯏꯅ ꯈꯪꯕꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯔꯝꯂꯕꯗꯤ ꯃꯥꯁꯨ ꯆꯥꯒꯦ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯪꯕ ꯅꯠꯇꯦ꯫
ꯃꯈꯣꯏꯕꯨ ꯄꯤꯖꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯤꯒꯦ ꯍꯥꯏꯅ ꯍꯪꯕꯤꯔꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯨꯅ ꯍꯪꯕꯤꯔꯒꯗꯕ ꯃꯍꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯁꯤꯕꯕꯨ ꯉꯝꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯕ ꯌꯤꯁꯨꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯈꯪꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯌꯤꯁꯨꯅꯤ꯫ ꯅꯪꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯤꯕ ꯉꯝꯕꯁꯨ ꯌꯤꯁꯨ ꯈꯛꯇꯅꯤ꯫ ꯅꯍꯥꯛ ꯑꯋꯥ ꯅꯪ ꯈꯥꯡꯂꯤꯕ꯭ꯔꯥ? ꯅꯍꯥꯛ ꯊꯋꯥꯏꯗ ꯑꯔꯥꯝ ꯈꯧꯔꯥꯡꯂꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯀꯅꯥꯗ ꯆꯪꯖꯒꯗꯧꯔꯤ? ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯏꯟ ꯑꯗꯨ ꯍꯤꯒꯤ ꯌꯦꯠꯊꯪꯕ ꯅꯥꯀꯟꯗ ꯍꯨꯟꯖꯤꯜꯂꯨ꯫ ꯄꯗ 3 ꯑꯍꯤꯡ ꯆꯨꯞꯄ ꯍꯨꯜꯂꯦ, ꯑꯃꯠꯇ ꯐꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯨꯜꯂꯒ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ ꯍꯥꯏꯕ ꯖꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯈꯤꯗꯦ꯫ ꯌꯤꯁꯨꯒꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯏꯟ ꯑꯗꯨ ꯍꯨꯟꯕ ꯃꯇꯝꯗ ꯉꯥ ꯑꯆꯧꯕ ꯉꯥꯛꯇ 182 ꯐꯥꯔꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯌꯤꯁꯨ ꯌꯥꯎꯗꯕ ꯄꯨꯟꯁꯤꯗꯤ ꯑꯔꯦꯝꯕꯅꯤ, ꯀꯥꯟꯅꯗꯕꯅꯤ꯫ ꯌꯤꯁꯨꯅ ꯂꯣꯏꯅꯕꯤꯗꯕ ꯄꯨꯟꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯌꯤꯁꯨꯅ ꯂꯣꯏꯅꯕꯤꯔꯕꯗ ꯃꯈꯣꯏ ꯃꯍꯩ ꯌꯥꯜꯂꯦ꯫ ꯌꯤꯁꯨꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯕꯣꯔ ꯐꯪꯖꯔꯦ, ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯌꯤꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯌꯤꯁꯨꯗ ꯃꯐꯝ ꯄꯤꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯄꯨ ꯌꯤꯁꯨꯅ ꯂꯣꯏꯅꯕꯤꯔꯤꯕ꯭ꯔꯥ? ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯒꯦ ꯍꯥꯏꯕꯤꯔꯤ꯫ ꯅꯍꯥꯛꯅ ꯌꯤꯁꯨꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯌꯤꯁꯨꯒꯤ ꯍꯥꯏꯕ ꯏꯜꯂꯤꯕ꯭ꯔꯥ? ꯆꯥꯎꯔꯕ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯕꯗ ꯌꯤꯁꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯁꯦꯕꯣꯛ ꯖꯣꯍꯥꯟꯅ ꯄꯤꯇꯔꯗ ꯍꯥꯏꯔꯛꯏ, ꯃꯁꯤ ꯄ꯭ꯔꯚꯨꯅꯤ꯫ ꯕꯣꯔ ꯐꯪꯖꯔꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯍꯥꯟꯅ ꯌꯤꯁꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯃꯥꯒꯤ ꯄ꯭ꯔꯚꯨꯕꯨ ꯈꯪꯂꯛꯂꯦ꯫ ꯅꯍꯥꯛꯅ ꯕꯣꯔ ꯐꯪꯖꯕ ꯃꯇꯝꯗ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯉꯤ? ꯅꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯐꯪꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯉꯤ? ꯅꯍꯥꯛꯀꯤ ꯊꯧꯒꯜꯅ ꯃꯍꯩ ꯌꯥꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯉꯤ? ꯁꯤꯡꯂꯨꯞ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯉꯤ? ꯕꯣꯔ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯌꯤꯁꯨꯕꯨ ꯅꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯦꯕꯣꯛꯁꯤꯡꯗꯨ ꯍꯤ ꯃꯆꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯪꯐꯥꯜ ꯌꯧꯔꯛꯂꯦ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯆꯥꯛꯂꯕ ꯃꯩꯇꯥꯟ, ꯃꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥ ꯑꯃꯁꯨꯡ ꯇꯟꯗꯨꯝ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯒꯗꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯂꯦ꯫ ꯌꯤꯁꯨꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯅꯤꯡꯊꯤꯅ ꯈꯪꯕꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯏꯟ ꯍꯨꯟꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ, ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯛꯁꯨ ꯂꯥꯝꯂꯦ ꯍꯥꯏꯕ ꯌꯤꯁꯨꯅ ꯂꯣꯏꯅ ꯈꯪꯕꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯨꯝꯍꯟꯕꯤꯅꯕ ꯃꯩ ꯑꯃꯁꯨꯡ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯣ! ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯌꯤꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛ ꯈꯪꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯄꯨꯛꯅꯤꯡ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯕꯗꯨ ꯌꯤꯁꯨꯅꯤ꯫ ꯅꯪꯅ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯇꯧꯔꯥꯡꯐꯛꯇ ꯑꯣꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯤꯁꯨꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯅ ꯂꯣꯏꯅꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯌꯤꯁꯨꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯃꯦꯟꯁꯤꯟꯕꯤ꯫ ꯌꯤꯁꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯈꯤꯕ ꯉꯥ ꯑꯗꯨꯗꯒꯤ ꯈꯔ ꯄꯨꯔꯛꯎ꯫ ꯄꯗ 10 ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯌꯤꯁꯨꯒꯤ ꯉꯥ ꯋꯥꯠꯇꯦ꯫ ꯃꯩꯊꯛ ꯑꯗꯨꯗꯁꯨ ꯉꯥ ꯂꯩ꯫ ꯃꯥꯒꯤ ꯉꯥ ꯂꯩꯖꯗꯕꯒꯤ ꯃꯔꯝꯅ ꯄꯨꯔꯛꯎ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯐꯪꯖꯕ ꯕꯣꯔ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯏꯕꯤꯕꯁꯤ ꯌꯤꯁꯨꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯂꯣꯞ ꯐꯪꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯟꯗꯣꯡ ꯐꯪꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯕꯣꯔ ꯐꯪꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯒꯤ ꯁꯔꯨꯛ ꯈꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯌꯤꯁꯨꯅ ꯂꯥꯛꯑꯣ ꯆꯥꯔꯔꯣ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯀꯧꯕꯤꯔꯦ꯫ ꯇꯟꯗꯨꯝ ꯊꯨꯒꯥꯏꯗꯨꯅ ꯌꯦꯟꯕꯤꯔꯦ, ꯉꯥ ꯑꯗꯨꯁꯨ ꯄꯤꯕꯤꯔꯦ꯫ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯈ꯭ꯔꯦ꯫
ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯄ꯭ꯔꯚꯨꯕꯨ ꯎꯖꯔꯕꯗ, ꯕꯣꯔꯁꯨ ꯐꯪꯖꯔꯕꯗ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕꯁꯨ ꯀꯣꯛꯆꯔꯕꯗ ꯍꯔꯥꯎꯔꯣꯏꯗꯕ ꯀꯅꯥ ꯂꯩ? ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯁꯅꯨ꯫ 아멘. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯂꯥꯝ ꯇꯧꯖꯔꯤ꯫